Manipur ki Kanglup Masel gi lan Mizoram yausilakadaurai Mizoram laingak na ngak sengani haidabasu lanjelakpa haurai relief camp da leirai lemhaubasing ngasi aeroplane da holakadaurai me ahum gi nungthildagi kuki jo furup ke nongmai yauna mi siba yaba khusu khulai paiba miyoisingna Manipur gi mapungoi ba yellow furup ta chatharakiba tamthiraba lan ngarang numit marfuga mathoini suruklabasu Manipur amadi union laingakna Lephan bangam da badage makata na satharak linga gi serakta lana si mitai lising marirom khundarak liba yumthang nari ba Mizoram da su yausilakpagi phibam lakpadage mitai sing lanjena ba horak lei relief camp da leiba yaure aduga chithau basing na ngasi ayuktagi aeroplane holakadaure tha ahum phazilak Manipur ge kuki jo phurup ki miyoi sing na state asidagi machet ama makhoi gi damak faktoklaga tongan ba administration gi makhada leigani hairakpa masung Mitai sing na Manipur ge territorial integrity sungkai kai be yaroi haiduna sabyung na leblak badage nakal ani gi marakta akan balan songnarak labasu yumthang nari ba Mizoram da de masigi maisa phangdana leirakhiba nei adumoi namak tha asigi kundagi haugane thaurang lamlaga Manipur gi lan gi phibam puthokduna khanasi haibada yade haibadage charang na ba thoktuna numit nini thangna na adjourn tawkhraba parliament ki nongju mifam ge mangoina na tha asigi taraga mapanda Nupi anida amot pathabak sing sathagi aibagi video viral oirakpadage nahan makai lan gi saitheng yogdana leirakiba Mizoram dasu tamthiraba lan ase sandorokpagi phibam da leirakpa nei Mizo Student Union MSU Jo Reunification Organization Joro amade Mizoram gi hanage militant group Peace Accord MNF Returnees Association PAMRA na Mizoram da leiba mitai sing satkhinaba mathang ngahan fawbada leptana talakbadage state adu leirakiba mitai sing makhagi lambi da lanjena ba horakhrei makhoi gi manungdagi lanjelakpa kharana Assam gi Silchar da hangba relief camp da changjafam lawduna leiba hokhrei aduga lemhauri ba mitai sing na ngasi ayuk pung 10 dagi hauraduna Mizoram ge Lengpui airport dagi holakpa hauragani haire oirakliba phibam asida Mizoram da leiba mitai sing tekta kaidana Manipur da purakna ba All Mizoram Manipuri Association na Chief Minister N. Biren da haijarubada ayaba pirakpadage Mizoram dagi mitai sing holakpagi thabak ase ngasi ayuktagi hauduna pangthoklagani haire amaromda pauksi asina phangba paugi matungin na ngarang nungthil pung 3 rom tarakpada PAMRA gi mihut singa Mizoram government ka phaminaduna wari sanakhe mifam asigi matungda Mizoram dagi mitai sing satkinabage AMRA na ngahan official oiba cherol ama thoktuna khangalubadu pau phawna hodabadagi nei Mitai sing na mahusagumna Mizoram da dumak leibiyo mitai sing soktanaba Mizoram government na laukhatpam thokpa thabak sing chapchana laukhatkani haina Mizoram government na phongdorokre haire adumoi namak taseng na atak aphongna na thoganingdaba thokdok sing tha ahum lo masida thokhidrabasu Mizoram da leiba mitai sing da makhal kaya gi aki akhang sing adumak piduna lakpana mipaidaba mitai sing Mizoram government na hankraganu haidabasu ngasi mak state asidage mitai sing Manipur da holaklagani haire Adumoy na magsahi kayadage Mizoram da leraglaba mitai kharade sirabasu changlabasu state aduda adumak lehobba pambadage ngasi ayuktagi hondorokadoriba sida yaurokladaba yai haire panba yabade Mizoram da leragliba mitai sing ase tha ahum phazilaglaba lan sida mamang taktadi aki akhang pirabasu Mizoram dagi satkhro haibagi wafam phongdorokhidaba nei adumoy na mag Manipur da nupi ani da amot pathabak sathagi haibagi video viral oirakpadage akan ba mawong da Mizoram da leiba mitai singbu Manipur da satkinaba aki khanghanbage thabak khangen hengalakibani haire loinana Mizoram da leiragliba mitai singnasu makhoi da Mizoram government na adumak leinaba amade makhoi gi protection piduna lehengani haidabasu Manipur dagi Mizoram da lanjena rakhiba kuki jo phurup ki miyoi lising taragani thoi henbana akan ba pressure pirakpadage Mizoram da leiragliba mitai sing Manipur da laknabagi warep lawrakhibani haire Mizoram da leirakhiba mitai kharade ngarang ngahandagi hauraduna makhagi lambi da tholakpa haukhre makhoi gi manungda kharana Silchar da hangba relief camp sing da leire aduga Mizoram dagi Manipur tamna makhagi lambi da lanjelakhiba mitai sing adusu Imphal tamna langna bahonarabasu lambi da kuki jo furup ki khulai paiba singna attack torokpa yai haina mi paibadage karigumba Mizoram dagi matik saba security na ngakpi senbiduna pubiraktriba phawbade Jiribam da hangadaba relief camp sing da laikhigani haire Manipur laingak na Mizoram dage mitai sing holang na ba thabak paikhat pibagi damak thagatchare AMMA IDM Mizoram da leiragliba mitai sing na haujik mayong nariba phibam asiga mari lainana Manipur laingak ta haijarubada Chief Minister
एन बीरेन यामना थुना मिजोराम लेंगा का वारी साबिदुना स्टेट अदुदा लेरकलिबा मितैसिंगबो सेक्यूरिटी पिबिखिबगा लोइनना ngasi charter flight thaduna मितैसिंगबु लौथोकपिगनि हाइबिरकपगिदमक ऑल मिजोराम मणिपुरी एसोसिएशन अमसुंग इंडिजिनस डेवलपमेंट मिशन इम्फाल की माइकैदगी थागतप फोंदोरकले ऑल मिजोराम मणिपुरी एसोसिएशन की जनरल सेक्रेटरी वाहेंगबम गोपेश्वरना थोरकप चेरोल अमना चीफ मिनिस्टर खक्त नतना मिनिस्टर गोविंदास कोंथौचम अमसुंग डॉक्टर सापम रंजन बुसु थौरांग असि पाइखतपिबगिदमक थागतप फोंदोरकले